testimony pirappa mayamse sum tajaba ojana chima no no bajin dum tajaba haita ai puning da ju nang takna bam je dum later dina tawa ai tasing har ga de 1982 habitare ko 1982 ai matam na chai yamdri angang oi adu ina akoigi Christian gi sulam da lai tam bon again tawtra di shogi debak chang mga moy na man taw nam pisting taw ko dagi 1981 da khang bani shoje tasing har ga adu aina sona jai khandok pi je te gi no har ga aina angang cha ri ngai da aina no makha course the pang thing ga leba am ko u ba tar ade na ko da da hang ya sikai no na in hang ya ko asini je chuwa je man hai ade ai na uling khang ne sum hen ba ade man ta trema ade ku ku de na boarding school ya Christian school am de ai ta me ade di khang ba de di ko na na pok se na mi pe pi tar ga nang pa sum hai dok so na ma to ga da But the Tawdi, baptized over the kind of Pungi. Aduba 1982 to 87 day, but this case for Lamada, like Tamas Moyang, a pig and mole and a Malay. Then they went this case, school money for and a Malay. And then I say, baptism logo over, baptized over the meeting to know like Alina, aiming the Pital, I baptized over Matanga, I'm no way. Other Yum, Lapidagi. Hindu gi oibanina ipai majingi patu indana dum line ki kharama pe do adum nai koram kolamba jamda sibna to anning tawe adu boning da shoji adum khalla ju wasagi mayama ka lega aina ngang oi leina apu pubi ra kada sai dia kadra dagi hanjing ni na tai ne kari khai ga dagi na adum khana adum lapa adu boning de dum lawe adu aina class 10 thar pa da je aina akoi uncle da uncle ai di Christian di am pam te khole na dum haiba hai do ai ga ran ko bam di la da chat la ga ba matam ji ai khotba mayam tawi tasina ga di khataba tawba je mayam mang da akha sajaning ba jana ju edit akha sajaning ba mayam am lai adu ba isor da manung da di khang da ba mayam mang di ma je phai phai ra lai ba adu manung da ina khang da ba ko isor na di khang ba mayam am ji tawi ba ne ba adu ma ai jo dum khataba tum tawba jawe adu ai baba je lai da bagi handakchi koi corona mayam am laksilapa narapa kholapa tawpa da koi na je bible da je teaching da je thengna gi ba ta sholam da je Christian anir suna lagum da ji dwara toina harakani adagi kano to kan na tina thulakani ai da am harakal ai sumung jang ba ta ai hojila ga dai kan bi phangada nataga ino pachata ban habda ji pung gi lang na ba ki ba adagi amukchu atiyaj da ahong bula kane ga tha da angang ma ga thokani kana scientist harak ko khola ko do dai lai ga ya tang na da i bu kamai do phangada ge na adai aran khom ji phangaga ju usagi holy spirit phangaga di saga changoi da na thengna bu ji yawe bi tut sum english da i kamai do marang khom ji phangada gi kamai do na ko holy spirit phangada ge na to holy spirit how to receive holy spirit kana sum yeng thi da to holy spirit atu oiram da ko na aseng thabo son ha da so gi masan pa oi da ta ga dia aran ba pa chi to da ta ga di holy spirit masana dum loina digani na da je ai thi ma ba adu ge chen da ai na thina ba adu thina ba da gi ai ji kamai to na de fellowship yaw ga ni ko kene khala ko ta ga ai ji ni church de sango ga ma ta ga tra ang sinan tak na re church adu mai da imagine na chede na so ko de insta is jo me ga church ga ni thap ka ga akoi healing kangbu prayer to bula ya ni corona kallinga ida ai na rems ki ward chi da lai ngai da na ka prayer to bi rang ge na ma to ram ai ge phone number ji la ho tribal mau de ma je tat chaka kan ai na phone number na ho wai di happy chana ge ai testimony ma chukti ma spiram ma je lai kam dai te isona ma je sin na bi bani mayam na di hausi matamjida corona ni haga hospital daga chapje lana lawi adu isona tharak pani ai je ma na ma hai aduga next day mathang ni ai tuda mai tai ni pi ma sa ma mu lai chon thira pani ha je ka che na isona thira pani ha je ai
ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯗ ꯑꯩꯅ ꯏꯕꯦꯝꯃ ꯅꯪ ꯉꯔꯥꯡ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯥꯔꯇꯤꯔ ꯑꯗꯨꯅ ꯊꯥꯔꯛꯄ ꯍꯥꯏꯅ ꯅꯠꯇꯦ ꯀꯀꯥ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯕꯞꯇꯤꯁ ꯆꯔꯆꯀꯤ ꯑꯩꯈꯣꯏ ꯁꯨꯝ ꯍꯤꯂꯤꯡ ꯆꯠꯆꯕꯅꯤ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯈꯣꯠꯂꯣꯅ ꯇꯧꯗ ꯃꯥꯗꯤ ꯃꯩꯇꯩ ꯃꯆꯥꯅꯤ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯒ ꯑꯩꯅ ꯄꯥꯎ ꯐꯥꯎꯅꯔꯦ ꯑꯗꯩ ꯏꯃꯥꯁꯤꯡ ꯍꯤꯂꯤꯡ ꯇꯧꯕꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯕꯁꯤ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯅꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ ꯑꯩ ꯍꯥꯏꯖꯧ ꯏꯃꯥ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯑꯗꯨꯒ ꯅꯪ ꯄ꯭ꯔꯦꯌꯔ ꯇꯧꯒꯅ ꯑꯅꯥꯕ ꯐꯕ ꯌꯥꯏ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯩ ꯌꯨꯝꯗ ꯆꯠꯂ ꯃꯇꯝꯗ ꯑꯩꯅ ꯑꯃꯨꯛ ꯄꯁꯇꯔ ꯑꯃ ꯂꯩ ꯑꯗꯨꯗ ꯐꯣꯟ ꯇꯧꯕ ꯀꯥꯟꯗ ꯐꯦꯂꯣꯁꯤꯞꯁꯦ ꯑꯅꯛꯄ ꯃꯐꯝ ꯑꯃꯗ ꯌꯥꯎꯑꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯏꯝꯐꯥꯜꯗ ꯂꯩꯕꯅꯤ ꯑꯗ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯐꯣꯟ ꯇꯧꯀꯥꯟꯗ ꯀꯀꯥ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯐꯦꯂꯣꯁꯤꯞ ꯇꯧꯋꯤ ꯀꯣꯅꯨꯡꯃꯥꯡꯗ ꯍꯥꯏꯕꯗꯤ ꯑꯩ ꯆꯠꯂꯦ ꯆꯠꯀꯥꯟ ꯊꯦꯡꯅꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯄꯨꯔ ꯆꯠꯂꯦ ꯏꯆꯥꯅꯨꯄꯤ ꯑꯃ ꯀ꯭ꯂꯥꯁ 7 ꯇꯝꯃꯦ ꯑꯃꯅ 9 ꯇꯝꯃꯦꯀꯣ ꯃꯣꯏ ꯄꯨꯔ ꯆꯠꯄꯁꯤꯗ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕꯁꯤꯅ ꯊꯤꯅ ꯗꯤꯁꯇꯔꯕ ꯇꯧꯈꯤꯕ ꯑꯩꯁꯦ ꯆꯪꯍꯜꯂꯣꯏꯗꯧꯒꯤ ꯆꯔꯆꯇ ꯆꯪꯍꯜꯂꯣꯏꯗꯧꯒꯤ ꯐꯣꯟꯁꯦ ꯇꯥꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯔꯤꯁꯤꯞꯁꯦ ꯐꯪꯗ꯭ꯔꯦꯕ ꯑꯗꯩ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯅ ꯍꯥꯏꯔꯦ ꯕꯕꯥ ꯍꯜꯂꯁꯤ ꯀꯩꯁꯨ ꯀꯥꯟꯅꯔꯔꯣꯏꯗꯧꯕ ꯄꯣꯠꯅꯤ ꯅꯪ ꯉꯥꯏꯖ ꯑꯔꯦꯝꯕꯅꯤ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯆꯔꯆꯇ ꯆꯪꯗꯅꯗꯤ ꯑꯩ ꯍꯜꯂꯔꯣꯏꯅ ꯑꯩꯅ ꯐꯝꯃꯒ ꯂꯩꯔꯦꯕ ꯑꯗ ꯑꯩꯈꯣꯏ ꯆꯠꯄꯅꯦꯕ ꯆꯠꯀꯥꯟꯗ ꯀꯣꯜ ꯕꯦꯛ ꯇꯧꯔꯦ ꯀꯀꯥ ꯇꯥꯍꯧꯗ꯭ꯔꯦ ꯅꯪ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯇꯧꯀꯥꯟ ꯆꯪꯀꯥꯟꯁꯤꯗ ꯏꯁꯣꯔꯁꯤꯅ ꯑꯩꯁꯦ ꯀꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯈꯤꯕ ꯑꯩꯅ ꯆꯔꯆꯇ ꯆꯪꯕꯗ ꯑꯩꯅ ꯉꯁꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯛꯈꯤꯕ ꯏꯁꯩꯁꯤꯡ ꯀꯩꯀꯥ ꯃꯌꯥꯝ ꯁꯟꯗ ꯃꯌꯥꯝꯗ ꯁꯧꯔꯛꯄꯗ ꯄꯤ ꯇꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯆꯔꯆꯇ ꯆꯪꯕ ꯀꯥꯟꯗ ꯂꯣꯠ ꯁꯦꯞꯄ ꯇꯧꯔꯝꯃꯦ ꯂꯣꯠ ꯁꯦꯞꯄ ꯇꯧꯔꯒ ꯑꯩꯗꯤ ꯈꯨꯠꯇ ꯈꯥꯏꯅꯤꯒꯨꯝꯕ ꯆꯥꯔꯒ ꯆꯠꯂꯤꯕꯅꯦ ꯑꯗꯣ ꯑꯣꯊꯣꯛꯑꯒ ꯆꯪꯉꯦꯕ ꯆꯔꯆꯇ ꯈꯩꯅꯤ ꯆꯥꯔꯅꯤ ꯀ꯭ꯋꯥ ꯆꯥꯔꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯂꯣꯠ ꯁꯦꯞꯄ ꯇꯧꯔꯒ ꯕꯞꯇꯤꯖꯝ ꯇꯧꯈꯤꯕ ꯃꯤꯁꯤ ꯆꯥꯔꯈꯣꯟ ꯕꯞꯇꯤꯖꯝ ꯇꯧꯗꯕ ꯃꯤꯒꯤꯗ ꯌꯥꯗꯦꯅ ꯇꯧꯕ ꯑꯩꯗꯤ ꯄꯤꯖꯕꯒꯅꯤ ꯏꯁꯣꯔꯅ ꯑꯩꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯁꯤꯡꯗꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯪꯉꯦ ꯑꯩ ꯉꯁꯤ ꯌꯥꯝ ꯊꯤꯅ ꯑꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯁꯥꯏꯗ ꯃꯣꯏꯅ ꯃꯌꯥꯝ ꯑꯃ ꯈꯜꯂꯕꯅꯤ ꯅꯍꯥꯟ ꯂꯣꯠ ꯁꯦꯞꯄꯁꯦ ꯅꯍꯥꯟ ꯇꯧꯕꯗꯒꯤ ꯏꯁꯣꯔꯅ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯁꯨ ꯇꯧꯅꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯍꯥꯏ ꯑꯩꯅ ꯆꯔꯆꯇ ꯆꯪꯕ ꯀꯥꯟꯗ ꯑꯗꯨ ꯆꯥꯔꯀꯥꯟꯗ ꯁꯦꯡꯗꯣꯛꯄꯤꯈꯤꯕꯗꯣ ꯏꯁꯣꯔꯅ ꯑꯗꯨꯗꯒꯤ ꯁꯦꯡꯉꯦꯀꯣꯅ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯀꯩꯗ ꯀꯔꯤꯝꯇ ꯆꯥꯕ ꯊꯛꯇꯕ ꯑꯔꯥꯟꯕ ꯀꯔꯤꯒꯨꯝꯕ ꯋꯥꯅ ꯀꯔꯤꯝꯇ ꯆꯥꯖꯗ꯭ꯔꯦ ꯑꯣꯖꯥ ꯑꯩꯁꯦ ꯏꯁꯣꯔꯅ ꯑꯩꯁꯦ ꯁꯦꯡꯗꯣꯛꯄꯤꯈ꯭ꯔꯕꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯔꯆꯇ ꯑꯗꯨꯝ ꯆꯠꯂꯦ ꯐꯦꯂꯣꯁꯤꯞ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩꯅ ꯆꯠꯂꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯀꯥꯟꯗ ꯑꯅꯧꯕ ꯆꯦꯅꯦꯜ ꯑꯃꯁꯨ ꯏꯁꯣꯔꯅ ꯄꯤꯔꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯤꯁꯤꯅ ꯄꯥꯁꯇꯔ ꯑꯃꯅ ꯇꯥꯛꯄꯤꯕ ꯑꯩ ꯄꯥꯖꯩ ꯑꯗꯨꯒ ꯑꯩꯅ ꯕꯥꯏꯕꯜꯁꯦ ꯆꯪꯉꯒ ꯁꯨꯝ ꯄꯥꯁ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯥꯔꯊ ꯑꯥꯔꯊꯁꯦ ꯈꯪꯗꯕ ꯍꯥꯏꯕꯁꯨ ꯂꯥꯟꯅ ꯇꯤꯆꯤꯡ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯗ ꯑꯇꯣꯞꯄ ꯀꯣꯔꯤꯌꯥꯟꯗꯒꯤ ꯑꯃ ꯂꯥꯟꯅ ꯇꯤꯆꯤꯡ ꯇꯧꯔꯛꯑꯦ ꯑꯩ ꯐꯦꯂꯣꯁꯤꯞꯇꯣ ꯍꯥꯏꯐꯦꯠ ꯌꯥꯎꯔꯝꯃꯦ ꯀꯛꯊꯠꯈꯤꯕꯅꯤ ꯃꯣꯏꯅ ꯀꯩ ꯍꯥꯏꯒꯦꯕ ꯃꯇꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯁꯦ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯂꯥꯛꯀꯗꯣꯏꯁꯤꯗꯗꯤ ꯍꯟꯗꯛ ꯁꯦꯀꯦꯟ ꯀꯅꯤꯡ ꯅꯕꯛꯇꯁꯤꯗꯗꯤ ꯌꯦꯍꯣꯕꯥ ꯏꯄꯥꯁꯦ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯔꯝꯃꯦꯅ ꯍꯥꯏ ꯑꯗꯨ ꯃꯣꯏꯅ ꯍꯟꯗꯛ ꯔꯦꯞꯆꯔꯁꯦ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯁꯤꯜꯕꯨꯛ ꯍꯥꯡꯉꯦ ꯀꯥꯟ ꯃꯣꯏꯅ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯪꯉꯦ ꯑꯗꯨ ꯖꯣꯟ ꯆꯦꯞꯇꯔ 14ꯗ ꯀꯔꯤ ꯍꯥꯏꯒꯦꯕ ꯑꯩꯁꯨ ꯏꯄꯥꯅꯤ ꯏꯄꯥꯕꯨ ꯎꯕ ꯍꯥꯏꯕꯁꯦ ꯑꯩꯕꯨ ꯎꯔꯕꯅꯤ ꯏꯄꯥꯕꯨ ꯎꯔꯕꯅꯤ ꯅꯣꯏꯅ ꯏꯄꯥ ꯎꯒꯦ ꯍꯥꯏꯕꯁꯤꯗ ꯏꯄꯥꯁꯨ ꯑꯩꯅꯦ ꯑꯩꯁꯨ ꯏꯄꯥꯅꯦꯅ ꯍꯥꯏꯕꯗ ꯑꯩꯅ ꯍꯪꯉꯦ ꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯅꯤꯌꯔ ꯄꯥꯁꯇꯔꯗ ꯑꯝꯇ ꯍꯪꯈꯤꯒꯦꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯐꯦꯂꯣꯁꯤꯞꯇ ꯌꯥꯎꯕ ꯍꯧꯅꯗꯦꯅ ꯂꯥꯟꯅ ꯇꯥꯛꯄꯤꯕꯀꯣ ꯑꯔꯥꯟꯕ ꯁꯩꯇꯥꯟꯒꯤ ꯀꯩꯅꯣꯅꯦꯕ ꯂꯥꯟꯅ ꯇꯥꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯏꯁꯣꯔꯁꯤꯅ ꯄ꯭ꯔꯦꯌꯔ ꯇꯧꯋꯦ ꯖꯣꯟꯁꯦ ꯑꯩ ꯄꯥꯕꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯃꯦꯊ꯭ꯌꯨꯁꯦ ꯄꯥꯕꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗ ꯂꯩꯔꯦ ꯃꯦꯊ꯭ꯌꯨꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯖꯥ ꯑꯩ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕ ꯕꯥꯏꯕꯜ ꯚꯔꯁ ꯑꯃ ꯃꯤꯠꯇ ꯇꯥꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯕꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯎꯈꯨꯝ ꯄꯤꯕꯤꯗ꯭ꯔꯤꯕꯅꯣꯅ ꯏꯁꯣꯔꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣꯅ ꯃꯥꯅ ꯑꯃ ꯇꯧꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟ ꯆꯥꯎꯈꯠꯍꯟꯅꯕ ꯅꯤꯖꯒꯗꯕꯅꯤ ꯑꯗꯒꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯁꯤꯒꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯂꯣꯏꯅ ꯄ꯭ꯔꯦꯌꯔꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯍꯤꯡꯉꯤ ꯑꯩꯅ ꯀꯔꯝꯅ ꯍꯤꯡꯉꯤꯒꯦꯁꯦ ꯈꯪꯉꯀꯥꯟꯗ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯒꯅꯤ ꯍꯥꯏꯗꯅ ꯑꯃ ꯃꯥꯅ ꯇꯥꯛꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯇꯥꯛꯄꯤꯕꯗ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯑꯩꯅ ꯃꯤꯠꯇꯒꯤ ꯄꯤꯊꯕ ꯚꯔꯁ ꯑꯃꯈꯛ ꯌꯥꯎꯋꯦꯕ
Romans chapter 8 verse 32 da. Ay ang patutsak yun da. Ibong mahang makimazali pa mo. Kanbido na ay ko'y punamakita mo. Ito piba. Ibong mahang na masani pa ano yaw na. Punamakso ay ko'y nagkaroon na lem na bibiyoy da pag-iye. Ito ay siyon na. Ay ko'y na kay kumisyon na ako na pratna tawo mga ako na nido mo na. Kaya mo piroy doon. Magi masani pa magkutsak na na iba. Ka na yung tiyan na tatok na. Hindi ko ba tatok pa masani pa ano. Ano mo tayo ko idam ni pili na kay mo tayo ko idam ay ko na kay mo po man ni na iso na piroy tayo ba doon na hay mo wahi siya ay pitay ba masigo ano ba huli amana Yesu na kayo ito hiyan naman mapili Romeo ki ni pangi pa kung tama rito ano daw mo ma aran ba tahan gada ba ito kanana no ikiba ito Kristo Yesu ni amaso madunagi hiyan na asiba singi marata ki hingat piraga isogi yeta leidna ay ko ina mo no wasu wanon bi ay ko ni isogi isona ay ko isogi na magta ay ko na patta taw ay ko ina mo bi isogi na mano yeta pa mo ay ko ina mo ta ay sabiri wanon bi ay sabiri ya di mo no shiri ibo leitre wala chumi nushi wasi wai yeta ba ay 그래서 아무튼 이 모습을 어떻게 봐야 돼? 그래서 아두만 떠오르면 이게 혹시 내리고자 아두가 아니면 이놈은 아이 비행하는 중지 아무튼 야대 혹시 아니면 혹시 하대 소자 배양도이 혹시 신문에 야대 시작하게 그 사실은 좀 아니면 페스티벌에 야우시 잡시하면서 뭐 kaya yaning da ba ado mo gi da mo ta dam be ata uri se ado ai ni so da ai shin ni hai jin aten pa so ai om sum mayam injan da ri ama to bu ai amona na pa to ta ga ti ai sa ga le mane ba si phang de ai ado a shin ba to ri ngai da ai ipa ai shin ni na ko ai na ta tla de to we ba ado mo na abu di na ai ni nang si da de mo na bi matam khara ko tinga to gi na mata o pa si no da wai tamman tamje ng mai ta man pasal na ga ta ame ngonda and ako'y some teaching to ko ma ya ba ga bo ay ma hayram ne ako'y na mi onda wari liga da bani mi onda haja da bani shogi ma shogi ning thole ba sa ho na ko ta mota ko na haja da bani adu ba ko na pa si to da bani ako'y na kay ay no husik ay na kay kung aran ba mataw ke na khalajo shone na tay halle tawramde tawhande aduga kay kung matawrage na talaga he layram da bagumba tingna da bagumba adugumba he tawe aduga aran ba mataw ba je poche he layram da bagumba adugumba tawe aduga kay no khang na kay tawke adana ba je taw ba as lay kom chabong khang de atum ay sila nge da ko ay singa sai ko mi kay mi taw no adu tawado adum adi mi on sum kay kung ma ubra ko pa mi sila mi ko me pu do gi tire ko ko lay da example udine kana ha gi ba je oh ai ji ya di ni so ai jin ti da ngang re ne ai na mu hai ne ko mo da chaka kana ga sai da ubani da noi na sha dan mo pu bi je ni ne udine hai bani kana ga adum na ka adum hai ba ji ya ga hai tu e ba do ko mi so na chao ni ko so je adum mu je da ni ko ku ni le je hai ta mai to ya ai bun si je holi yamna ne kino gi oza gi ne adom gi wahai se testimony ta ai ba kap khri mi ko yam nungsiba haitare Jesu Christa se nungsibani ko tabang malim se ngasi khanari ba irang tongnari se Jesu Christa do yaudabagi lausangjedabagi tawbani ba ko yingbiu nang adom gi oza haina dum haije ge ko oza gi thamoi da ahong ba lakpasibu eta hongak pa yaba na te ba natra yingu dharma puna mga taise afaba taw machin thiganu phattaba tawnu haibdo Jesu Christa do mahak sine ba achumbagi ningthause mahak phangjaba matamda mathanta afaba oire aduga ina oza da haijening bese oza se ishorna kanbibagi maramdi oza se amna ishorna nungsi aduga ozana nungsi basing oza ahat Yesu Christa na oza si am nungsiba ko egi chanupa haina kauribani aduga ozana nungsijaba ozagi nupi ozagi loinabi ozagi angang singse asibusu ozagi matengdagi kanbibase Yesu Christa na pami ko za yengbiu ngasi ozadi nupani ba ko
ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯃꯅꯤꯄꯨꯔꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯏꯆꯦꯁꯤꯡ ꯂꯩ ꯏꯆꯟꯁꯤꯡ ꯂꯩ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯑꯣꯖꯥ ꯑꯩꯗꯤ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅꯅꯦ ꯑꯩꯒꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯑꯩ ꯂꯧꯁꯟꯖꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯅꯦ ꯑꯩꯉꯣꯟꯗ ꯐꯨꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯉꯣꯟꯗ ꯌꯥꯗꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯅ ꯀꯩꯅꯣ ꯄꯥꯕ ꯃꯇꯝꯗ ꯕꯥꯏꯕꯜ ꯄꯥꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯁꯥꯎꯋꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯣꯖꯥꯗꯤ ꯌꯦꯡꯉꯣ ꯏꯁꯣꯔꯅ ꯑꯣꯖꯥꯁꯦ ꯀꯩꯅꯣ ꯑꯃꯅꯤꯀꯣ ꯑꯉꯥꯡꯒꯤ ꯃꯄꯥ ꯑꯣꯖꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅꯀꯣ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄꯤꯕꯅꯤꯅ ꯑꯣꯖꯥꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯗꯅꯦ ꯍꯥꯏꯗꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯣꯖꯥ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤꯅꯦ ꯑꯣꯖꯥ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯇꯝ ꯑꯃꯗ ꯌꯥꯔꯝꯗꯦꯕ ꯑꯣꯖꯥ ꯑꯩꯅ ꯍꯥꯟꯅ ꯏꯁꯣꯔꯁꯦ ꯂꯧꯁꯤꯟꯖꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗꯗꯤ ꯐꯣꯔꯁ ꯇꯧꯗꯦꯀꯣ ꯐꯣꯔꯁ ꯍꯥꯏꯗꯤ ꯅꯪ ꯂꯧꯗ ꯌꯥꯔꯣꯏ ꯈꯨꯔꯝꯗ ꯌꯥꯔꯣꯏꯅ ꯍꯥꯏꯗꯦꯕ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯩꯅ ꯃꯥꯒꯤꯅꯦ ꯕꯥꯏꯕꯜꯗꯒꯤ ꯑꯣꯖꯥ ꯕꯥꯏꯕꯜꯗꯒꯤ ꯄꯥꯔꯒꯀꯣ ꯌꯦꯡꯉꯨ ꯏꯁꯣꯔꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯏꯁꯣꯔꯅꯅꯦ ꯌꯦꯡꯉꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯁꯤꯈꯤ ꯀꯔꯝꯕ ꯀꯅꯥꯅ ꯑꯩꯒꯤꯗꯃꯛꯇ ꯅꯪꯒꯤꯗꯃꯛꯇ ꯁꯤꯕ ꯉꯝꯒꯗꯒꯦ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤꯀꯣ ꯅꯪꯅ ꯋꯥꯔꯛꯄ ꯃꯇꯝꯗꯅꯦ ꯑꯩꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯑꯩꯁꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯁꯤꯕꯤꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯁꯤꯈꯤ ꯑꯩꯈꯣꯏꯅ ꯁꯤꯗꯅꯕꯒꯤꯗꯃꯛꯇ ꯀꯥꯏꯅ ꯍꯥꯏꯔꯒꯅꯦ ꯑꯣꯖꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯁꯦ ꯖꯤꯁꯨꯅ ꯌꯦꯡꯉꯨ ꯀꯅꯥꯝꯇ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯕ ꯀꯔꯝꯕ ꯂꯥꯏꯅꯤ ꯏꯁꯣꯔꯅꯤ ꯍꯥꯏꯕꯅ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯁꯤꯈꯤꯒꯦ ꯑꯗꯨꯒ ꯍꯤꯡꯒꯠꯄ ꯀꯅꯥ ꯌꯥꯎꯒꯦ ꯀꯅꯥꯝ ꯌꯥꯎꯗꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯅ ꯑꯩꯈꯣꯏꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯉꯩꯗꯅꯦ ꯑꯩꯈꯣꯏ ꯁꯦꯠꯅꯈꯤꯒꯅꯤ ꯈꯥꯏꯅꯈꯤꯒꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡ ꯁꯔꯒꯗ ꯑꯃꯨꯛ ꯎꯅꯒꯅꯤ ꯍꯥꯏꯅ ꯀꯣ ꯑꯗꯨꯒ ꯄꯤꯔꯣ ꯅꯪꯒꯤ ꯃꯈꯨꯠꯀꯁꯦ ꯄꯥꯏꯔꯒꯅꯦ ꯅꯨꯃꯤꯗꯥꯡꯒꯤꯅꯦ ꯑꯣꯖꯥꯗ ꯁꯤꯁꯨ ꯑꯩꯅ ꯍꯥꯏꯖꯒꯦꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯕ ꯃꯇꯝꯗꯅꯦ ꯑꯣꯖꯥ ꯃꯈꯨꯠꯇꯣ ꯑꯣꯖꯥꯅ ꯑꯣꯖꯥꯒꯤ ꯀꯩꯅꯣꯒꯤ ꯅꯨꯄꯤꯒꯤꯅꯦ ꯃꯈꯨꯠꯇꯣ ꯄꯥꯏꯕꯤꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯑꯣꯖꯥ ꯌꯥꯝꯅ ꯑꯩꯅ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯈꯣꯠꯂꯒ ꯄ꯭ꯔꯦꯌꯔ ꯇꯧꯁꯤ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯣꯖꯥ ꯑꯗꯨꯒꯅꯦ ꯑꯩꯅꯅꯦ ꯋꯥꯄꯥꯎꯒꯨꯝꯕ ꯕꯥꯏꯕꯜꯒꯤ ꯚꯔꯁꯀꯨꯝꯕ ꯍꯦꯛ ꯑꯩꯅ ꯄꯥꯔꯒ ꯈꯣꯠꯂꯒ ꯍꯥꯏꯒꯦ ꯇꯧꯕꯗ ꯃꯥꯁꯦ ꯇꯨꯝꯊꯈꯤꯕ ꯑꯗꯨꯝ ꯅꯨꯡꯊꯤꯟꯁꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯑꯣꯏꯔꯁꯨ ꯐꯠꯇꯕꯁꯤꯅ ꯑꯗꯨꯝ ꯄꯨꯔ ꯆꯠꯂꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯁꯤꯒꯤꯅꯦ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯁꯨꯝ ꯑꯣꯖꯥꯅ ꯂꯥꯡꯇꯛꯅꯕꯤꯒꯅꯨꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯅꯦ ꯑꯣꯖꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯣꯏꯅꯕꯤꯕ ꯍꯥꯏꯁꯦ ꯑꯣꯖꯥꯒꯤ ꯏꯃꯨꯡ ꯌꯧꯔꯛꯇꯣꯏꯅꯤ ꯑꯣꯖꯥꯒꯤꯅꯦ ꯏꯃꯨꯡ ꯌꯧꯔꯛꯇꯣꯏꯅꯤ ꯑꯣꯖꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯇꯣꯛꯄꯤꯒꯅꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯑꯣꯖꯥ ꯐꯠꯇꯕꯅ ꯀꯌꯥꯝ ꯀꯟꯅ ꯅꯨꯡꯁꯤꯕ ꯊꯤꯡꯕ ꯉꯝꯒꯗꯒꯦ ꯁꯩꯇꯥꯟꯅ ꯀꯌꯥꯝ ꯀꯟꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯤꯡꯕ ꯉꯝꯒꯗꯒꯦ ꯑꯣꯖꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯩꯇꯥꯟꯗꯨꯀꯣ ꯀ꯭ꯔꯣꯁꯇ ꯈꯣꯡꯈꯥꯗ ꯊꯝꯈ꯭ꯔꯕꯅꯤ ꯏꯠ ꯏꯁ ꯐꯤꯅꯤꯁ ꯍꯥꯏꯅ ꯂꯥꯎꯕꯗꯣ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯣꯖꯥꯀꯣ ꯑꯗꯨꯅ ꯑꯣꯖꯥ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯅꯁꯨ ꯍꯥꯏꯖꯔꯤ ꯏꯄꯥ ꯏꯁꯣꯔꯗꯀꯣ ꯑꯣꯖꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤꯁꯦ ꯑꯣꯖꯥꯒꯤ ꯑꯉꯥꯡ ꯑꯅꯤ ꯅꯠꯇ꯭ꯔ ꯑꯣꯖꯥ ꯃꯔꯤꯅꯤ ꯅꯨꯄꯤ ꯉꯥꯛꯇ ꯃꯔꯤꯔꯥ ꯑꯁ ꯑꯣꯖꯥ ꯕ꯭ꯂꯦꯁꯤꯡ ꯑꯍꯟꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕꯗ ꯄ꯭ꯔꯦꯌꯔ ꯇꯧꯁꯦꯅ ꯑꯃ ꯌꯥꯗꯕ ꯍꯥꯟꯅꯗꯤ ꯃꯥꯁꯦ ꯏꯁꯣꯔꯁꯦ ꯈꯪꯉꯒ ꯑꯩꯈꯣꯏꯒꯤ ꯁꯟꯗꯦꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯀꯩꯅꯣ ꯆꯠꯂꯝꯃꯦꯕꯀோ ꯁꯟꯗꯦ ꯁ꯭ꯀꯨꯜ ꯆꯠꯂꯝꯃꯦꯕ ꯑꯗꯨ ꯃꯇꯝꯗ ꯌꯥꯝꯅ ꯃꯥ ꯀ꯭ꯂꯥꯁ 6, 7 ꯇꯝꯕ ꯌꯥꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯂꯥꯏ ꯇꯣꯡꯉꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯃꯥꯏꯕꯤꯅꯨꯡꯕꯤ ꯇꯧꯕꯗꯒꯤ ꯃꯥꯅ ꯑꯗꯣꯝꯗ ꯄꯨꯁꯤꯟꯈꯤꯕꯗꯒꯤꯀꯣ ꯍꯧꯖꯤꯛꯁꯤ ꯌꯥꯗꯕꯗꯨꯅꯦꯕ ꯑꯗꯣ ꯅꯍꯥꯟꯁꯦ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯒꯨꯋꯥꯍꯥꯇꯤꯗ ꯄꯩꯈꯥ ꯊꯥꯕ ꯑꯃ ꯆꯠꯀꯗꯧꯔꯤꯕꯀꯣ ꯇꯥꯡ 8ꯁꯤꯗ ꯑꯩꯅ ꯅꯪꯅ ꯅꯨꯄꯤꯅꯤ ꯅꯪ ꯆꯠꯄ ꯌꯥꯕ ꯑꯩꯒ ꯆꯠꯃꯤꯟꯅꯁꯦꯅ ꯑꯩ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩꯅ ꯑꯝꯇꯪ ꯂꯥꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯂꯩ ꯃꯃꯥꯒ ꯃꯥꯒ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯑꯉꯥꯡ 3ꯁꯤꯒ ꯃꯣꯏ ꯂꯩꯌꯦꯕ ꯑꯩꯅ ꯁꯤꯗ ꯏꯝꯐꯥꯜꯗ ꯏꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯌꯦꯕꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯌꯥꯗꯦꯕ ꯑꯗꯣ ꯑꯇꯣꯝꯕꯤꯗꯨꯒ ꯑꯃꯗꯨꯒꯗ ꯑꯩꯅ ꯍꯦꯛ ꯄꯨꯔ ꯆꯠꯄꯅꯦꯕ ꯆꯔꯆꯇ ꯑꯗꯣ ꯑꯩꯅ ꯍꯥꯏ ꯏꯕꯦꯝꯃ ꯅꯪ ꯑꯍꯟꯅꯤ ꯑꯗꯣ ꯅꯪ ꯂꯥꯛꯑꯣ ꯑꯩꯒ ꯑꯃꯨꯛꯇꯪ ꯍꯤꯂꯤꯡ ꯇꯧꯐꯝꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄ꯭ꯔꯦꯌꯔ ꯇꯧꯐꯝꯗ ꯄꯁꯇꯔꯗ ꯇꯧꯍꯟꯒꯦ ꯑꯩꯅꯁꯨ ꯇꯧꯁꯤ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯄꯩꯈꯥ ꯊꯥꯕꯗ ꯆꯠꯀꯦ ꯀꯩꯗꯧꯕꯩ ꯃꯥꯏ ꯄꯥꯛꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯑꯁ ꯌꯥꯔꯦ ꯇꯣꯛꯎ ꯈꯣꯠꯂꯨ ꯍꯥꯏꯅ ꯃꯥꯅ ꯑꯗꯨꯝ ꯇꯧ ꯂꯩꯕ ꯍꯥꯟꯅꯗꯤ ꯌꯥꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯇꯣꯡꯕ ꯈꯣꯠꯄ ꯑꯗꯨ ꯑꯗꯥ ꯇꯧꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯅ ꯂꯧꯔꯤꯕ ꯁꯕꯖꯦꯛꯁꯤꯅ ꯃꯅꯤꯄꯨꯔꯤ ꯂꯧꯕ ꯃꯅꯤꯄꯨꯔꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ MA ꯑꯦꯟꯇ꯭ꯔꯥꯟꯁ ꯊꯥꯒꯗꯣꯏꯅꯦꯕ ꯄꯩꯈꯥꯁꯦ ꯒꯨꯋꯥꯍꯥꯇꯤꯗ ꯑꯗ ꯃꯥꯅ ꯃꯅꯤꯄꯨꯔꯤ ꯂꯧꯕꯅꯤꯅ ꯃꯅꯤꯄꯨꯔꯤꯁꯤꯗꯗꯤ ꯑꯩꯅꯁꯨ ꯑꯗꯨ ꯇꯧꯔꯝꯃꯒꯗꯤ ꯂꯧꯍꯜꯂꯝꯃꯣꯏꯗꯕꯅꯦꯕ ꯑꯩꯁꯨ ꯈꯪꯗꯕ ꯃꯅꯤꯄꯨꯔꯤꯁꯤꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯋꯥꯔꯤ ꯑꯗꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤꯅ ꯇꯝꯕꯁꯤꯗ ꯃꯥꯅ ꯋꯥꯈꯜꯁꯦ ꯑꯗꯣꯝꯗ ꯂꯨꯞꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅꯁꯨ ꯏꯁꯣꯔꯗꯁꯨ ꯀꯟꯅ ꯍꯥꯏꯖꯔꯤꯕꯅꯦ ꯑꯣꯖꯥꯅꯅꯦ ꯂꯦꯞꯇꯅ ꯍꯥꯏꯖꯕꯤꯌꯨꯀꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯈꯨꯠꯇ ꯂꯩ ꯑꯣꯖꯥ
ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯗꯣ ꯌꯥꯝ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤꯅꯤ ꯑꯣꯖꯥ. ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯇꯦꯁꯇꯤꯃꯣꯅꯤꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕꯁꯦ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅ ꯑꯩ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯣꯖꯥ ꯀꯣ. ꯌꯥꯝꯅ ꯏꯁꯣꯔꯅ ꯑꯣꯖꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯐꯝ ꯑꯃꯈꯛꯇ ꯂꯦꯞꯇꯅ ꯂꯩꯇꯦ. ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕꯁꯦ ꯁꯟꯗꯣꯛꯏꯕꯅꯤ. ꯉꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯈ꯭ꯔꯤꯁꯇꯤꯌꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁꯤꯡ ꯌꯥꯝꯃꯤ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯀꯣ ꯑꯣꯖꯥ? ꯇꯞꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯁꯟꯗꯣꯔꯛꯏꯅꯦꯕꯀꯣ. ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯖꯥꯠ ꯑꯃꯈꯛꯇꯪ ꯅꯠꯇꯦ, ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯖꯥꯠ ꯄꯨꯝꯅꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯁꯣꯛꯄꯤꯔꯒꯀꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯧꯁꯤꯟꯖꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯒ ꯑꯣꯖꯥꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯒꯅꯤ ꯑꯣꯖꯥ. ꯑꯣꯖꯥꯅꯅꯦ ꯑꯩ ꯄꯨꯛꯅꯤꯡ ꯍꯣꯡꯖꯈꯤꯕ ꯃꯇꯝꯁꯦ, ꯑꯣꯖꯥꯅ ꯑꯩ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯅꯧꯅ ꯄꯣꯛꯈꯤꯕ ꯃꯇꯝꯗꯣ, ꯑꯣꯖꯥꯅ ꯆꯔꯆꯇ ꯆꯪꯉꯨꯕ ꯃꯇꯝꯗ ꯃꯇꯝ ꯀꯌꯥ ꯊꯥꯗꯣꯛꯎꯕ ꯃꯇꯨꯡꯗ ꯆꯔꯆ ꯆꯪꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯍꯥꯟꯅ ꯁꯛꯑꯝꯕ ꯏꯁꯩ ꯁꯛꯂꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯀꯞꯊꯈꯤꯕꯀꯣ, ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯁꯣꯛꯈꯤꯕꯗꯣ ꯑꯣꯖꯥ. ꯑꯗꯨꯅꯤ ꯅꯧꯅ ꯄꯣꯛꯄ. ꯑꯗꯨ ꯑꯣꯖꯥꯅ ꯆꯥꯔꯝꯕ ꯅꯤꯁꯥ ꯆꯥꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ? ꯑꯗꯨ ꯑꯩ ꯅꯨꯄꯤꯅꯁꯨ ꯍꯥꯏꯕ ꯅꯪꯅ ꯅꯤꯁꯥ ꯐꯖꯅ ꯊꯛꯇꯕ ꯈꯣꯠꯂꯛꯇꯕꯁꯤꯗꯤ ꯐꯩ, ꯑꯗꯨꯒ ꯀꯔꯝꯕ ꯅꯥꯏꯕꯗꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯃꯥꯅ. ꯑꯗꯨꯒꯤꯗꯨꯅꯦ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯣꯖꯥꯅꯅꯦ ꯐꯖꯅ ꯕꯨꯖꯥꯏꯕꯤꯌꯨ ꯑꯣꯖꯥ, ꯐꯖꯅ ꯕꯨꯖꯥꯏꯕꯤꯌꯨ. ꯌꯦꯡꯉꯨ, ꯌꯨ ꯊꯛꯄꯀꯣ, ꯌꯨ ꯉꯥꯎꯕ, ꯌꯨ ꯊꯛꯄꯁꯤꯗꯤ ꯀꯩꯁꯨꯝ ꯅꯠꯇꯅ ꯈꯜꯂꯦ ꯍꯧꯖꯤꯛ ꯃꯇꯝꯗ. ꯅꯝꯕꯔ 4 ꯆꯥꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯗꯒꯤꯗꯤ ꯑꯗꯨ ꯐꯠꯇꯕ ꯑꯣꯛꯇꯕꯤ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩ. ꯌꯦꯡꯉꯨ, ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ, ꯑꯩꯅ ꯉꯁꯤ ꯖꯨ ꯊꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯖꯨ ꯊꯛꯇ꯭ꯔꯤꯁꯦ, ꯑꯩꯅ ꯖꯨ ꯉꯥꯎꯗ꯭ꯔꯤꯁꯦ, ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯗꯣ ꯀꯣ, ꯑꯩꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯂꯩꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯊꯣꯛꯄ ꯅꯠꯇ꯭ꯔꯥ? ꯑꯩꯉꯣꯟꯗ ꯇꯥꯏꯌꯦꯕ, ꯑꯩꯉꯣꯟꯗꯒ ꯐꯣꯟ ꯇꯧꯕꯤꯔꯛꯑꯦꯕ, ꯑꯣꯖꯥ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏ, ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏꯅ. ꯑꯗꯣ ꯑꯩꯅ ꯇꯧꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯑꯩꯒꯤ ꯖꯤꯁꯨꯗꯣ, ꯏꯁꯣꯔꯗꯣ ꯃꯥꯅ ꯌꯥꯗꯦ. ꯃꯥꯅ ꯌꯥꯗꯕꯗꯣ ꯑꯩꯅ ꯌꯥꯗꯦꯅꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛꯇ ꯄꯥꯔꯒ ꯅꯠꯇꯦ, ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯡꯗ ꯂꯥꯛꯑꯒ ꯇꯧꯍꯟꯗꯦ. ꯑꯣꯖꯥꯀꯣ, ꯇꯧꯍꯟꯗꯕꯒꯤꯅꯤ. ꯅꯪ ꯁꯔꯒꯗ ꯅꯪ ꯑꯩ ꯎꯅꯤꯡꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯤꯌꯣꯕ. ꯅꯪ ꯁꯔꯒꯗ ꯍꯌꯦꯡ ꯑꯩ ꯏꯊꯣꯝꯇ ꯂꯩꯔꯒ ꯅꯪ ꯁꯔꯒꯗ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯏꯆꯥꯁꯤꯡꯒ ꯄꯨꯟꯅ ꯍꯔꯥꯎꯅ ꯂꯩꯕꯗꯣ ꯄꯥꯝꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯅꯪ ꯑꯩ ꯀꯥꯏ ꯆꯠꯈꯤꯅꯣ ꯈꯪꯗꯦꯅꯦ, ꯃꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯀꯞꯄꯗꯣ ꯄꯥꯝꯕ꯭ꯔꯥ? ꯑꯣꯖꯥꯀꯣ, ꯑꯣꯖꯥꯅꯅꯦ ꯋꯥꯍꯩꯁꯦ ꯅꯨꯡꯁꯤꯕꯅ ꯈꯨꯗꯨꯝ ꯆꯟꯕꯤꯌꯨꯀꯣ ꯑꯣꯖꯥ. ꯅꯨꯡꯁꯤꯕꯅ ꯈꯨꯗꯨꯝ ꯆꯟꯕꯤꯌꯨ. ꯑꯣꯖꯥꯁꯦ ꯅꯨꯄꯥꯅꯤ. ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯖꯥꯒꯤ ꯋꯥꯍꯩ ꯇꯥꯔꯣꯏꯗꯧꯕꯅꯣ? ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯗꯨꯛ ꯊꯥꯕ, ꯂꯥꯏ ꯈꯣꯏꯔꯝꯕ ꯈꯣꯠꯂꯝꯕ ꯇꯧꯕꯗꯣ, ꯑꯗꯨꯗꯤ ꯑꯩ ꯎꯗ꯭ꯔꯀꯥꯟꯗꯗꯤ ꯃꯃꯥꯡꯗ ꯇꯧꯕ. ꯑꯩ ꯂꯥꯛꯑꯒꯗꯤꯀꯣ ꯃꯥꯅ ꯀꯤꯗꯅ ꯇꯧꯗꯦꯕ. ꯑꯩꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯦ, ꯇꯧꯕꯁꯨ ꯍꯥꯏꯗꯦ, ꯇꯧꯅꯖꯔꯦ. ꯑꯩꯅ ꯍꯥꯏꯕꯁꯤꯅꯤ, ꯅꯪꯅ ꯅꯨꯃꯤꯠꯇ ꯈꯣꯏꯔꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯗꯤ, ꯈ꯭ꯔꯤꯁꯇꯤꯌꯟꯒꯤꯗꯗꯤ ꯃꯗꯨ ꯌꯥꯗꯦ. ꯃꯔꯝꯗꯤ ꯍꯤꯟꯗꯨꯗꯗꯤ ꯍꯥꯏ ꯅꯨꯃꯤꯠꯇ ꯈꯣꯏꯔꯝꯕ ꯗꯦꯕꯇꯥꯅꯦꯅ ꯍꯥꯏ. ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝꯅꯤ. ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯦ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝꯅꯤ. ꯃꯣꯏꯗꯤ ꯄꯥꯞ ꯆꯦꯟꯗꯦ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯄꯥꯞ ꯆꯦꯜꯂꯤ. ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠꯁꯦ ꯆꯠꯂꯕ ꯑꯩꯈꯣꯏꯅ, ꯑꯗꯩ ꯊꯥꯒꯤ ꯈꯣꯡꯆꯠꯁꯦ ꯑꯩꯈꯣꯏꯅ ꯆꯠꯄ ꯇꯥꯔꯒꯗꯤ, ꯏꯁꯣꯔ ꯉꯥꯛꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯒꯅꯤ ꯌꯥꯝꯅ. ꯑꯩꯈꯣꯏ ꯄꯥꯞꯇꯒꯤꯐꯥꯎ ꯀꯟꯕꯤꯔꯤꯕꯅꯤ. ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯄꯥꯞ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯒꯤ ꯂꯥꯏ ꯃꯨꯔꯇꯤꯗ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯕꯁꯤꯁꯨ ꯁꯤꯕ ꯌꯥꯗꯦ. ꯑꯩꯈꯣꯏꯅ ꯁꯥꯕ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯈꯣꯏꯔꯝꯗꯣꯏꯅꯣ ꯑꯗ ꯑꯩꯅ ꯍꯥꯏꯌꯦꯕꯀோ. ꯑꯗꯨ ꯃꯥꯁꯦ ꯑꯩ ꯂꯥꯛꯑꯒꯗꯤ ꯗꯨꯛ ꯊꯝꯃꯒꯁꯤ ꯊꯥꯗꯦꯕ ꯍꯧꯖꯤꯛꯄꯨꯗꯤ. ꯑꯗꯨꯒ ꯑꯩ ꯂꯥꯛꯇ꯭ꯔꯦ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯤꯔꯥ ꯀꯔꯤꯒꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ. ꯑꯁꯤꯒꯅꯦ ꯑꯣꯖꯥ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯊꯥꯖꯗꯕꯅ ꯄꯨꯜꯂꯒ ꯂꯩꯕꯅꯤꯗꯅ ꯑꯣꯖꯥ. ꯊꯥꯖꯗꯕꯅ ꯄꯨꯟꯕꯁꯤꯒ ꯑꯃꯈꯛꯇꯪ ꯑꯣꯏꯔꯁꯨ ꯐꯩ, ꯑꯃꯅ ꯍꯤꯟꯗꯨ, ꯑꯃꯅ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯂꯩꯗꯅ. ꯃꯌꯥꯝꯁꯤꯅ ꯂꯩꯕꯁꯤꯅ ꯑꯣꯖꯥꯀꯣ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯒꯤꯅꯤ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯒꯤꯅꯤ ꯍꯥꯏꯅ ꯇꯧꯗꯕ ꯌꯥꯗꯅꯁꯨ ꯇꯧꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯣꯖꯥ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕꯀꯣ ꯃꯌꯥꯝꯁꯤꯒ ꯑꯩꯅ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯒꯗꯤ ꯋꯥꯔꯤꯁꯦ ꯑꯣꯖꯥꯀꯣ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯦ ꯏꯁꯣꯔ ꯊꯥꯖꯕ ꯃꯐꯝꯗꯗꯤ ꯊꯣꯛꯇꯦꯕ. ꯏꯁꯣꯔ ꯊꯥꯖꯕ ꯉꯥꯛꯇ ꯂꯩꯔꯕꯅꯤꯅꯀꯣ ꯑꯣꯖꯥ, ꯆꯞ ꯃꯥꯟꯅꯩ. ꯑꯗꯨꯕꯨ ꯑꯁꯦ ꯏꯁꯣꯔꯅꯁꯨ ꯈꯪꯉꯤ ꯑꯣꯖꯥ ꯀꯝꯕ, ꯏꯁꯣꯔꯅꯁꯨ ꯈꯪꯉꯤ. ꯌꯦꯡꯉꯣ, ꯏꯁꯣꯔꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤ. ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯃꯥꯅ ꯃꯥꯒꯤ ꯃꯃꯥꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯩ. ꯃꯥꯅ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨ ꯈꯨꯔꯝꯃꯤ ꯍꯥꯏꯁꯤ ꯑꯣꯖꯥ. ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯑꯩꯉꯣꯟꯗ ꯂꯩ ꯍꯥꯏꯁꯤꯅꯤꯀꯣ. ꯁꯤꯅꯤ ꯑꯣꯖꯥ. ꯑꯗꯨꯅ ꯑꯣꯖꯥ ꯀꯩꯁꯨꯝ ꯂꯥꯡꯇꯛꯅꯕꯤꯒꯅꯨ. ꯑꯣꯖꯥꯒꯤꯗꯃꯛꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩꯀꯣ. ꯄꯥꯁꯇꯔ ꯑꯃꯅ ꯑꯣꯖꯥ ꯇꯥꯛꯄꯤꯔꯦꯕꯀꯣ. ꯃꯥꯁꯦ ꯅꯝꯕꯔ 4 ꯆꯥꯔꯝꯕꯗꯒꯤ ꯑꯩ ꯄꯣꯖꯤꯇꯤቭ ꯑꯣꯏꯕꯖꯥꯠꯅꯦꯕ. ꯑꯗꯨꯒ ꯃꯥꯁꯦ ꯃꯥꯒꯤ ꯅꯝꯕꯔ 4 ꯆꯥꯕꯁꯦ ꯑꯩ ꯃꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯗ ꯑꯗꯨꯝ ꯄꯨꯂꯤꯁꯅ ꯇꯧꯅꯨ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯗꯦ. ꯑꯗꯨꯕꯨ ꯂꯥꯛꯑꯒ ꯏꯁꯣꯔꯁꯤꯅ ꯀꯥꯟꯗ ꯃꯤꯗꯨꯗꯤ ꯂꯣꯠꯄ ꯌꯥꯏ, ꯃꯤꯗꯨꯗꯤ ꯎꯗ꯭ꯔꯕꯅꯤꯅ ꯂꯣꯠꯄ ꯌꯥꯏ, ꯏꯁꯣꯔꯗꯗꯤ ꯂꯣꯠꯄ ꯌꯥꯗꯕꯅꯤꯅ ꯑꯗꯨꯗꯒꯤ ꯑꯩ ꯇꯣꯛꯈꯤꯕꯅꯤ. ꯑꯗꯨꯗꯒꯤ ꯑꯗꯨꯒ ꯏꯆꯤꯟꯅꯥꯎꯖꯥ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯣꯏꯁꯦ ꯏꯃꯨꯡꯗꯨꯗ ꯂꯩꯀꯥꯏꯗꯨꯗ ꯅꯣꯏꯁꯦ ꯏꯁꯣꯔꯅ ꯈꯟꯗꯣꯛꯈ꯭ꯔꯕꯅꯤ.
ꯏꯁꯣꯔꯅ ꯈꯟꯗꯣꯛꯈ꯭ꯔꯕ ꯅꯪꯅ ꯅꯪꯒꯤ ꯏꯃꯨꯡꯗ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯂꯩꯀꯥꯏꯗꯨꯗ ꯅꯪꯅ ꯑꯋꯥꯄꯥꯎ ꯄꯤꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯤꯅ ꯅꯪ ꯏꯁꯣꯔꯅ ꯁꯥꯎꯒꯅꯤꯀꯣꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯂꯩ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯅ ꯍꯥꯏꯔꯝꯕꯁꯦ ꯑꯩꯅ ꯍꯤꯂꯤꯡ ꯑꯣꯏꯅꯤꯡꯉꯤ ꯑꯩꯅ ꯄꯥꯁꯇꯔ ꯑꯣꯏꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒ ꯑꯩꯅꯏꯚꯥꯟꯖꯦꯂꯤꯁ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯍꯦꯛꯇ ꯈꯜꯂꯒ ꯑꯣꯏꯒꯗꯧꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯑꯦꯄꯣꯏꯟ ꯇꯧꯒꯗꯕꯅꯤ ꯏꯁꯣꯔꯅ ꯑꯦꯄꯣꯏꯟ ꯇꯧꯔꯛꯀꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯒꯗꯧꯕꯗꯤ ꯏꯁꯣꯔ ꯅꯛꯅꯅ ꯆꯠꯂꯣ ꯑꯗꯨꯒ ꯏꯁꯣꯔꯕꯨ ꯌꯥꯝ ꯅꯛꯅꯅ ꯆꯠꯄ ꯏꯁꯣꯔꯒꯤ ꯃꯈꯥ ꯄꯣꯜꯂꯒ ꯂꯩꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯅꯉꯣꯟꯗ ꯄꯤꯔꯛꯀꯅꯤ ꯀꯔꯝ ꯄꯤꯔꯛꯀꯅꯤ ꯍꯤꯂꯤꯡꯒꯤ ꯄꯤꯔꯛꯄ ꯌꯥꯏ ꯄꯥꯁꯇꯔ ꯑꯣꯏꯅ ꯄꯤꯔꯛꯄ ꯌꯥꯏ ꯏꯚꯥꯟꯖꯦꯂꯤꯁ ꯑꯣꯏꯅ ꯄꯤꯔꯛꯄ ꯌꯥꯏ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯏꯁꯣꯔꯅ ꯄꯤꯔꯛꯄꯗꯣ ꯂꯧꯗꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯑꯩꯅ ꯉꯁꯤ ꯇꯦꯁꯇꯤꯃꯣꯅꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯥꯔꯒ ꯏꯁꯣꯔꯅ ꯅꯨꯡꯗꯒꯤ ꯉꯥꯡꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯃꯤꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯂꯧꯁꯟꯗꯅ ꯑꯔꯥꯟꯒꯨꯝꯕ ꯐꯪꯖꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤꯁꯨ ꯃꯍꯩ ꯂꯩꯒꯗ꯭ꯔꯥ ꯈꯟꯖꯕꯗꯒꯤ ꯑꯗꯨꯒ ꯑꯩꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯒꯦꯅ ꯈꯜꯂꯕ ꯃꯤꯀꯨꯞꯇ ꯑꯣꯖꯥ ꯑꯩꯅ ꯕꯥꯏꯕꯜ ꯚꯔꯁ ꯑꯃꯒ ꯊꯦꯡꯅꯖꯩꯑꯕꯀꯣ ꯄ꯭ꯔꯣꯚꯥꯞꯀꯤ 5ꯒꯤ 13-ꯇꯩꯅ 18 ꯐꯥꯎꯕꯗꯣ ꯑꯃꯨꯛꯇꯪ ꯄꯥꯊꯣꯛꯁꯤ ꯂꯥꯏꯅꯤꯡꯊꯧꯅ ꯈꯥꯡꯕ ꯉꯝꯗꯕ ꯄꯣꯠ 8 ꯈꯛ ꯂꯩ ꯃꯗꯨꯗꯤ ꯅꯥꯄꯟꯒ ꯂꯣꯏꯅꯅ ꯌꯦꯡꯕ ꯃꯤꯅꯝꯕ ꯉꯥꯡꯕ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯕꯨ ꯍꯥꯠꯄ ꯃꯤ ꯐꯠꯇꯕꯗ ꯈꯟꯗꯨꯅ ꯂꯩꯕ ꯃꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯅꯕ ꯊꯨꯅ ꯆꯠꯄ ꯈꯣꯡ ꯃꯤꯅꯝꯕ ꯃꯊꯪ ꯉꯥꯡꯕ ꯁꯈꯤ ꯃꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯈꯠꯅꯍꯟꯕ ꯃꯤ ꯁꯤꯒꯨꯝꯕꯁꯦ ꯌꯥꯗꯦꯀꯣ ꯍꯥꯏꯁꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯁꯦ ꯃꯗꯨ ꯏꯁꯣꯔꯅ ꯌꯥꯗꯕꯅꯤꯀꯣ ꯃꯗꯨꯒꯤ ꯚꯔꯁꯇꯨꯗ ꯑꯗꯨ ꯍꯥꯏꯔꯛꯀꯣꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯋꯥꯈꯜꯁꯦ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯚꯔꯁꯁꯤꯡꯁꯦ ꯑꯩꯅ ꯁꯨꯝ ꯐꯥꯅꯅꯕ ꯈꯣꯠꯅꯅꯕꯁꯦ ꯁꯨꯝ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯄ꯭ꯔꯣꯚꯥꯞꯀꯤ 19ꯒꯤ 12 ꯂꯥꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯏꯜꯂꯕꯗꯤ ꯄꯨꯟꯁꯤ ꯁꯥꯡꯒꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯂꯩꯔꯣꯏ ꯑꯃꯁꯨꯡ ꯑꯋꯥꯠꯄ ꯂꯩꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯁꯦꯡꯕ ꯏꯁꯣꯔꯒꯤ ꯃꯇꯨꯡ ꯏꯜꯂꯒꯗꯤ ꯑꯋꯥꯠꯄꯁꯦ ꯏꯁꯣꯔꯅ ꯋꯥꯜꯍꯟꯕꯤꯔꯣꯏꯀꯣ ꯈꯣꯠꯂꯣꯏꯀꯣꯅ ꯑꯗꯨꯝ ꯈꯟꯖꯕ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯄꯩꯁꯥ ꯌꯥꯝ ꯋꯥꯏ ꯃꯤꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯣꯜꯂꯦ ꯅꯪꯅ ꯂꯥꯏꯅꯤꯡꯉꯒ ꯅꯪ ꯏꯁꯣꯔꯅꯤꯡꯉꯦꯅ ꯄꯩꯁꯥꯗꯤ ꯄꯩꯁꯥ ꯄꯤꯕꯤꯕꯁꯨ ꯅꯠꯇꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯒ ꯅꯪꯅ ꯑꯗꯨ ꯅꯤꯡꯉꯤꯗꯣ ꯀꯩꯗꯧꯅꯗꯣꯏꯅꯣ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯅ ꯅꯍꯥꯟ ꯕꯥꯏꯕꯜ ꯚꯔꯁ ꯑꯃ ꯑꯣꯖꯥꯒꯤ ꯀꯩꯅꯣꯗꯒꯤ ꯑꯩꯅ ꯊꯦꯡꯅꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯄꯤꯕꯗꯨꯗꯒꯤ ꯌꯨꯇꯨꯕꯇꯒꯤ ꯑꯩꯅ ꯊꯦꯡꯅꯖꯕ ꯃꯦꯊ꯭ꯌꯨꯒꯤ 13:23 ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯗꯣ ꯑꯣꯖꯥꯅ ꯄ꯭ꯔꯤꯆꯤꯡ ꯇꯧꯕꯗ ꯌꯥꯎꯕꯗꯣ ꯃꯤ ꯑꯃꯅ ꯇꯥꯏꯕꯪꯄꯥꯟꯕ ꯄꯨꯝꯅꯃꯛꯄꯨ ꯐꯪꯖꯔꯒ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯉꯗꯤ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯔꯤꯒ ꯁꯤꯟꯅꯒꯗꯒꯦꯅ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕ ꯑꯗꯨ ꯇꯥꯕꯗꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯅꯨꯄꯤ ꯄꯤꯅꯤ ꯕꯥꯏꯕꯜꯗꯤ ꯂꯣꯏꯅ ꯌꯥꯎꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯅꯅꯦ ꯐꯠꯇꯕ ꯑꯃ ꯇꯧꯕꯒꯤꯅꯦ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯇꯨꯡ ꯏꯜꯂꯒꯗꯤ ꯏꯁꯣꯔ ꯌꯥꯊꯪ ꯏꯟꯗꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯀꯅꯥꯁꯨ ꯐꯠꯇꯕꯅ ꯄꯤꯔꯛꯏꯕꯁꯦ ꯀꯅꯥꯁꯨ ꯄꯤꯔꯛꯄ ꯉꯝꯃꯣꯏ ꯐꯠꯇꯕꯗ ꯂꯣꯏ ꯌꯥꯠꯀꯠꯂꯗꯕꯅꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯕꯁꯤ ꯂꯩꯅꯤꯡ ꯂꯩꯖꯍꯧꯁꯤꯅ ꯑꯩꯈꯣꯏ ꯍꯌꯦꯡ ꯁꯤꯔꯀꯥꯟꯗ ꯁꯔꯒꯗ ꯅꯨꯡꯉꯥꯏ ꯂꯩꯔꯣ ꯂꯣꯏꯔꯦꯅ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯃꯥꯏꯅ ꯁꯤꯔꯒ ꯄꯨꯔꯥ ꯂꯣꯏꯔꯒ ꯁꯤꯔꯒ ꯀꯩꯗꯧꯅꯤꯁꯨ ꯈꯪꯗꯕꯁꯤꯕꯨ ꯍꯧꯖꯤꯛ ꯍꯥꯏꯌꯦꯕꯀꯣ ꯇꯞꯅ ꯃꯣꯏꯗꯤ ꯑꯩ ꯀꯟꯅ ꯍꯥꯏꯌꯦ ꯑꯗꯨꯝ ꯂꯩꯀꯥꯏꯅ ꯀꯩꯅ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯂꯩꯕꯅꯤꯅꯅꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯍꯥꯏꯕ ꯅꯪ ꯃꯌꯥꯝꯅ ꯇꯤꯟꯅꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯑꯗꯨꯝ ꯈꯜꯂꯨꯅꯨ ꯑꯁꯦꯡꯕ ꯏꯁꯣꯔꯁꯦ ꯁꯤ ꯈꯜꯂꯨ ꯏꯁꯣꯔꯅꯁꯨ ꯍꯥꯏꯔꯤꯕꯅꯤ ꯌꯥꯝꯅ ꯑꯩꯅ ꯍꯥꯏꯕ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯦꯊ꯭ꯌꯨꯒꯤ 10:13 ꯑꯗꯨꯗꯣ ꯑꯩꯅ ꯀꯩꯁꯥꯜꯒꯤ ꯃꯔꯛꯇ ꯌꯥꯎꯒꯨꯝꯅ ꯅꯈꯣꯏꯕꯨ ꯊꯥꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯤꯟꯒꯨꯝꯅ ꯁꯤꯡꯉꯨ ꯂꯝꯀꯅꯨꯒꯨꯝꯅ ꯄꯨꯛꯆꯦꯜ ꯊꯤꯡꯉꯨ ꯑꯩꯅ ꯑꯗꯨ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯐꯠꯇꯕ ꯃꯌꯥꯝꯁꯤ ꯃꯔꯛꯇ ꯏꯁꯣꯔꯁꯤꯅ ꯌꯥꯎꯗꯨꯅ ꯊꯥꯔꯤꯅꯤ ꯀꯩꯁꯥꯜ ꯃꯔꯛꯇ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯆꯥꯗꯕ ꯇꯥꯟꯅꯔꯤꯅꯤ ꯑꯗꯨꯅ ꯁꯤꯡꯉꯣꯅꯤ ꯏꯁꯣꯔꯅ ꯍꯥꯏꯔꯤꯁꯤꯅꯤ ꯈꯔꯗꯤ ꯋꯥꯕꯗꯤ ꯈꯥꯡꯉ ꯂꯣꯏꯔꯦ ꯏꯁꯣꯔꯅ ꯃꯔꯥꯏ ꯄꯤꯖꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯖꯣꯟ 10:13 ꯍꯥꯏꯕꯗꯣ ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯤꯇꯠ ꯄꯥꯇꯠꯄ ꯊꯝꯃꯣꯏ ꯀꯨꯟꯅꯤꯄꯥꯟꯗ ꯖꯣꯟ 10:19 ꯑꯗꯨ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯇꯥꯛꯄꯤꯌꯦꯕ ꯃꯉꯣꯟꯗ ꯑꯗꯣ ꯃꯥꯁꯦ ꯁꯨꯝ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒꯗꯤ ꯐꯕ ꯑꯗꯩ ꯀꯩꯁꯨꯝ ꯀꯥꯟꯗ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯥꯏ ꯀꯥꯟꯗꯅꯦ ꯍꯦꯛꯇ ꯇꯨꯝꯊꯈꯤꯕ ꯍꯥꯏꯇꯥꯔꯦ ꯇꯥꯍꯟꯂꯣꯏꯗꯧꯒꯤ ꯈꯣꯠꯂꯣꯏꯗꯧꯒꯤ ꯐꯠꯇꯕꯗꯨꯅ ꯑꯗꯨꯝ ꯆꯤꯡꯕ ꯑꯣꯖꯥ ꯍꯣꯏ ꯑꯗꯨꯒꯤꯗꯣꯅꯦ ꯑꯣꯖꯥꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯍꯥꯏꯕ ꯂꯦꯞꯄꯤꯒꯅꯨꯀꯣ ꯑꯣꯖꯥ ꯅꯣꯡꯃ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯨꯃꯤꯠꯇꯣ ꯇꯛꯀꯩꯅ ꯏꯁꯣꯔꯅ ꯊꯦꯡꯕꯤꯕ ꯃꯇꯝꯗꯅꯦ ꯑꯣꯖꯥ
ꯃꯥ ꯆꯨꯝꯃꯤꯅꯦ ꯅꯪ ꯅꯍꯥꯟꯗꯩ ꯍꯥꯏꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯗꯣ ꯃꯊꯟꯇ ꯍꯥꯏꯔꯛꯇꯣꯏꯅꯤ ꯀꯣ ꯑꯣꯖꯥ ꯑꯣꯖꯥꯗ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯣꯖꯥꯒꯤ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯑꯩ ꯉꯁꯤꯃꯛ ꯑꯩꯒꯤ ꯏꯁꯣꯔꯅ ꯁꯦꯝꯍꯟꯕꯤꯕꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜꯗ ꯑꯩ ꯑꯞꯂꯣꯗ ꯀꯩꯅꯣ ꯇꯧꯔꯛꯀꯦꯀꯣ ꯑꯣꯖꯥ ꯍꯥꯞꯆꯔꯛꯀꯦ ꯑꯣꯖꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯤꯒꯤ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯒꯗꯤ ꯂꯥꯡꯇꯛꯅꯔꯕ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯤꯕ ꯃꯤ ꯈꯟꯅꯅꯤꯡꯅ ꯂꯩꯔꯤꯕ ꯃꯗꯩꯗꯤ ꯅꯨꯡꯁꯤꯕ ꯍꯩꯇꯕ ꯃꯤꯉꯣꯟꯗ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯕ ꯃꯤ ꯀꯌꯥ ꯑꯃ ꯄꯨꯛꯅꯤꯡ ꯍꯣꯡꯒꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯀꯅꯥꯅꯣ ꯅꯨꯡꯁꯤꯕꯁꯦ ꯖꯤꯁꯨꯅꯤ ꯖꯤꯁꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯈꯤ ꯍꯥꯏꯕꯁꯦ ꯃꯥꯒꯨꯝꯕ ꯌꯥꯎꯗꯦ ꯍꯥꯏꯕꯗꯣ ꯈꯪꯗꯨꯅ ꯏꯁꯣꯔꯗ ꯂꯥꯛꯆꯒꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯏꯁꯣꯔꯅ ꯑꯣꯖꯥꯕꯨꯁꯨ ꯃꯄꯥꯜ ꯅꯥꯏꯗꯕ ꯊꯧꯖꯥꯜꯅ ꯍꯩꯊꯕꯤꯔꯕꯅꯤ ꯑꯣꯖꯥ ꯁꯦ ꯑꯩꯅ ꯑꯣꯖꯥꯗ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯖꯥ ꯀꯣ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯅꯝꯕꯔꯁꯤꯁꯨ ꯑꯩ ꯁꯦꯞ ꯇꯧꯔꯒ ꯊꯝꯖꯒꯦ ꯑꯣꯖꯥꯁꯨ ꯊꯝꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯣꯖꯥ ꯌꯥꯝ ꯇꯦꯜꯂꯞꯅ ꯑꯣꯖꯥꯒꯤ ꯋꯥꯍꯩ ꯇꯦꯁꯇꯤꯃꯣꯅꯤ ꯇꯥꯕꯗ ꯄ꯭ꯔꯦꯌꯔ ꯏꯁꯣꯔꯗ ꯃꯇꯦꯡ ꯑꯃꯇꯪ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯣꯖꯥ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯣꯖꯥꯁꯨ ꯃꯤꯠ ꯎꯏꯁꯟꯕꯤꯌꯨ ꯌꯥꯝ ꯇꯦꯟꯅ ꯍꯥꯏꯖꯒꯦꯀꯣ ꯑꯣꯖꯥ ꯍꯥꯂꯦꯂꯨꯌꯥ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨ ꯏꯄꯥ ꯁꯔꯒꯅ ꯐꯝꯕꯥꯜ ꯑꯣꯏꯕꯤꯔꯒ ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯈꯣꯡꯅꯦꯠ ꯑꯣꯏꯕꯤꯕ ꯃꯔꯣꯜ ꯑꯍꯨꯝꯕꯨ ꯂꯩꯁꯦꯝꯕꯤꯕ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯩ ꯏꯄꯥ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯏꯄꯥꯒꯤ ꯃꯆꯥꯁꯤꯡꯅ ꯄꯤꯊꯣꯔꯛꯄ ꯇꯦꯁꯇꯤꯃꯣꯅꯤ ꯏꯄꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯍꯤꯡꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯂꯣꯠꯄ ꯌꯥꯗꯕꯒꯤ ꯃꯔꯝꯅ ꯏꯄꯥꯒꯤ ꯁꯥꯈꯤꯗꯤ ꯂꯦꯞꯄ ꯅꯥꯏꯗꯦ ꯍꯣꯡꯕ ꯅꯥꯏꯗꯦ ꯏꯄꯥ ꯅꯣꯡꯃꯒꯤ ꯖꯥꯝꯈꯠꯂꯛꯏ ꯏꯄꯥ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯏꯕ ꯑꯣꯖꯥ ꯃꯍꯥꯛꯄꯨ ꯏꯄꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯦ ꯏꯄꯥ ꯅꯆꯥꯅ ꯇꯥꯖꯕꯗ ꯈꯟꯖꯕꯗ ꯅꯆꯥ ꯌꯥꯝ ꯊꯥꯒꯠꯆꯩ ꯅꯆꯥꯒꯤ ꯃꯤꯠꯇꯒꯤꯁꯨ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤ ꯏꯄꯥꯅ ꯑꯣꯖꯥꯕꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯇꯥꯖꯕꯁꯤꯒ ꯃꯔꯝꯗꯤ ꯅꯆꯥꯅ ꯈꯪꯖꯩ ꯏꯄꯥꯗꯤ ꯅꯨꯡꯁꯤꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕꯁꯤ ꯏꯄꯥ ꯉꯁꯤ ꯑꯣꯖꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕ ꯁꯔꯒ ꯍꯥꯏꯔꯤꯕ ꯏꯄꯥꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯦ ꯄꯨꯟꯅ ꯂꯩꯖꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯁꯤ ꯏꯄꯥ ꯅꯍꯥꯛꯅ ꯁꯣꯛꯄꯤꯌꯨꯀꯣ ꯏꯄꯥ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯈꯪꯗꯕꯗꯒꯤ ꯑꯣꯖꯥꯒꯤ ꯅꯨꯄꯤꯅ ꯈꯪꯗꯕꯗꯒꯤꯅꯤ ꯃꯈꯣꯏꯅ ꯉꯥꯡꯉꯤꯕꯗꯣ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯄꯩꯁꯥ ꯂꯨꯄꯥꯁꯤꯗꯤ ꯃꯤꯅ ꯁꯦꯝꯕꯅꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯆꯤꯡ ꯇꯝ ꯏꯁꯤꯡ ꯀꯪꯐꯥꯜ ꯃꯤꯑꯣꯏꯕ ꯁꯥ ꯉꯥ ꯄꯨꯝꯅꯃꯛꯁꯦ ꯏꯄꯥꯅ ꯁꯦꯝꯕꯤꯕꯅꯤ ꯄꯨꯝꯅꯃꯛꯇꯒꯤ ꯂꯨꯔꯤꯕꯗꯤ ꯏꯄꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯄꯥꯒꯤ ꯑꯁꯦꯡꯕ ꯕꯥꯏꯕꯜ ꯂꯥꯏꯔꯤꯛꯇ ꯍꯥꯏ ꯑꯍꯥꯟꯕꯗ ꯅꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯑꯆꯨꯝꯕꯗꯨ ꯊꯤꯌꯨ ꯑꯗꯨꯒ ꯄꯣꯠ ꯄꯨꯝꯅꯃꯛ ꯅꯈꯣꯏꯗ ꯍꯥꯞꯆꯤꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯑꯣꯖꯥꯅ ꯏꯄꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯏꯄꯥꯒꯤ ꯑꯆꯨꯝꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯣꯖꯥꯅ ꯐꯪꯖꯔꯦ ꯑꯣꯖꯥꯗ ꯑꯋꯥꯠꯄ ꯂꯩꯍꯟꯕꯤꯒꯅꯨ ꯏꯄꯥ ꯏꯁꯣꯔ ꯅꯆꯥ ꯑꯩꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯏꯄꯥꯕꯨ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯐꯠꯇꯕꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯊꯤ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯇꯣꯜꯍꯟꯗꯨꯅ ꯑꯩꯈꯣꯏꯗ ꯋꯥꯍꯟꯗꯨꯅ ꯃꯔꯨꯑꯣꯏꯅ ꯁꯦꯜ ꯊꯨꯝꯗ ꯑꯩꯈꯣꯏꯅ ꯋꯥꯍꯟꯅꯕ ꯍꯣꯠꯅꯩ ꯏꯄꯥ ꯑꯗꯨꯕꯨ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯒꯤ ꯑꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯏꯄꯥꯅ ꯍꯥꯏꯕꯤ ꯄꯤꯇꯠ ꯄꯥꯆꯠꯄ ꯃꯆꯥꯒꯨꯝꯕ ꯊꯝꯕꯤꯔꯣꯏ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯒꯤ ꯃꯔꯥꯡ ꯀꯥꯏꯕ ꯊꯧꯖꯥꯜꯗꯒꯤ ꯏꯄꯥ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯕ ꯃꯇꯝꯗ ꯑꯋꯥꯕ ꯑꯅꯥꯕ ꯀꯣꯛꯇꯨꯅ ꯏꯄꯥ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯋꯥꯍꯩꯅ ꯊꯟꯗꯨꯅ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯖꯒꯦ ꯏꯄꯥꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯏꯄꯥ ꯑꯣꯖꯥꯕꯨ ꯏꯄꯥꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯏꯄꯥ ꯋꯥꯄꯥꯎꯗ ꯑꯣꯏꯔꯒꯁꯨ ꯑꯗꯩꯗꯤ ꯍꯤꯂꯤꯡꯒꯤꯗ ꯑꯣꯏꯔꯒꯁꯨ ꯏꯄꯥ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯑꯣꯏꯔꯒꯁꯨ ꯏꯄꯥꯅ ꯑꯣꯏꯕꯗꯣ ꯏꯄꯥꯅ ꯄꯤꯅꯤꯡꯕꯗꯣ ꯏꯄꯥꯅ ꯑꯣꯏꯍꯟꯕꯤꯌꯨ ꯃꯔꯝꯗꯤ ꯏꯄꯥꯅ ꯑꯣꯖꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯣꯖꯥꯅꯁꯨ ꯏꯄꯥꯕꯨ ꯂꯣꯝꯕ ꯅꯥꯏꯗꯕ ꯃꯇꯝ ꯐꯥꯎꯕ ꯂꯧꯁꯤꯟꯖꯈ꯭ꯔꯕꯅꯤ ꯏꯄꯥ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯋꯥꯕ ꯑꯅꯥꯕ ꯂꯥꯡꯇꯛꯅꯕꯅ ꯏꯄꯥꯕꯨ ꯑꯩꯈꯣꯏꯗꯒꯤ ꯁꯦꯠꯇꯠꯄ ꯈꯥꯏꯗꯠꯄ ꯉꯝꯃꯣꯏ ꯏꯄꯥꯅ ꯂꯥꯛꯄꯒꯤ ꯃꯇꯝ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯐꯠꯇꯕ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ ꯃꯔꯝꯗꯤ ꯐꯠꯇꯕꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯍꯥꯛꯄꯨ ꯂꯣꯝꯕ ꯅꯥꯏꯗꯕ ꯅꯣꯔꯣꯛꯇ ꯊꯥꯗꯅꯕ ꯖꯤꯁꯨ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯊꯥꯖꯕ ꯃꯆꯥꯁꯤꯡꯕꯨ ꯀꯟꯕꯤꯈꯤꯗꯧꯔꯦ ꯍꯥꯏꯕꯁꯦ ꯐꯠꯇꯕꯅ ꯈꯪꯕꯒꯤꯅꯤ ꯊꯥꯒꯠꯆꯔꯤ ꯏꯄꯥꯒꯤ ꯃꯆꯥ ꯑꯃꯕꯨ ꯏꯄꯥꯅ ꯂꯣꯏꯅꯕꯤꯗꯨꯅ ꯅꯆꯥꯗ ꯐꯣꯟ ꯇꯧꯍꯟꯕꯤꯔꯛꯇꯨꯅ ꯑꯣꯖꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯐꯣꯡꯗꯣꯛꯆꯕ ꯉꯝꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯃꯇꯤꯛ ꯃꯒꯨꯜ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯑꯣꯏꯔꯁꯅꯨ ꯏꯄꯥ ꯅꯍꯥꯛꯇꯕꯨ ꯈꯨꯔꯨꯝꯖꯔꯤ ꯅꯍꯥꯛꯇꯕꯨ ꯊꯥꯒꯠꯆꯔꯤ ꯅꯆꯥ ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯁꯨꯡ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯑꯣꯖꯥ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤ ꯑꯃꯁꯨꯡ ꯏꯄꯥꯕꯨ ꯂꯧꯁꯟꯖꯈ꯭ꯔꯕ ꯄꯨꯝꯅꯃꯛꯀꯤ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯄꯥꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯏꯄꯥꯒꯤ ꯑꯍꯤꯡꯕ ꯋꯥꯍꯩ ꯇꯥꯖꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤ ꯏꯄꯥꯒꯤ ꯈꯨꯠꯇ ꯁꯤꯟꯅꯖꯔꯤ ꯃꯇꯤꯛ ꯆꯥꯎꯕ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯃꯤꯡꯂꯦꯟꯗ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯊꯥꯒꯠꯆꯔꯤꯕꯅꯤ ꯑꯥꯃꯦꯟ ꯑꯥꯃꯦꯟ